ꯂꯩꯕꯥꯛꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯍꯤꯗꯥꯛ ꯌꯣꯟꯕ ꯑꯃꯁꯨꯡ ꯍꯣꯜꯁꯦꯜꯒꯤ ꯗꯨꯀꯥꯟ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯑꯃꯁꯨꯡ ꯂꯩꯉꯥꯛꯇꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯑꯌꯥꯕ ꯂꯧꯗꯅ ꯍꯤꯗꯥꯛꯇ ꯃꯃꯤꯡ ꯍꯥꯞꯆꯤꯜꯂꯒ ꯌꯣꯜꯂꯝꯕ ꯔꯤꯇꯦꯂꯔ ꯑꯃꯒ ꯃꯗꯨꯕꯨ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯍꯣꯜꯁꯦꯂꯔ ꯗꯨꯀꯥꯟ ꯑꯃ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯈꯣꯏꯗ ꯄꯤꯕ ꯗ꯭ꯔꯒ ꯂꯥꯏꯁꯦꯟꯁ ꯀꯛꯊꯠꯄꯒ ꯂꯣꯏꯅꯅ ꯗꯨꯀꯥꯟ ꯍꯥꯡꯕ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁꯀꯤ ꯁ꯭ꯇꯦꯠ ꯗ꯭ꯔꯒ ꯂꯥꯏꯁꯦꯟꯁꯤꯡ ꯑꯦꯟड ꯀꯟꯇ꯭ꯔꯣꯂꯤꯡ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯔꯤꯕ एन रिमोट कुमार मितैना खुदेक पीदुना ngasi थोकिबा ऑर्डर अमगी मतुंगिना थोंग लोलनग्रबा दुकान सिंग अदुदी बीडी रोड रुकमहल टेंग दा लेबा एमएसएसएस इंटरप्राइजेस अमसुंग थौबाल डिस्ट्रिक्ट की लिलोंग बाजार दा लेबा एमएसएसएस फार्मेसी ने ऑर्डर अदुगी मतुंगिना एसएस इंटरप्राइजेस की लाइसेंस नंबर असि 35 WSIW 2014-36 WSIW 17X क्लास G DSS 2014 ने मासिगी मफुना पामेश्वर प्रसाद कवि रुकमहल टेंग इम्फाल वेस्ट तगिने लिलोंग बाजार लेरिबा एसएस फार्मेसी की लाइसेंस नंबर ना 19QPTBL 2019-20 QPTBL 2019 10XF DIS 2019 ने मासिगी प्रोवाइडर ना कबीर अहमद शाह लिलोंग उसोई पोकवी थवन डिस्ट्रिक्ट तगिने रुकमहल टेंग दा लेबा एसएस इंटरप्राइजेस ना होलसेलर नि अदुगा लिलोंग बाजार दा लेबा एसएस फार्मेसी असना रिटेलर ने हाइरे ऑर्डर अदुदा पल्लिबो वफम दि डिपार्टमेंट ना कया DSR रबे पाजोल अमसोंग डोम्पेर इडोन गी कंपोजिशन ओइबा अनऑथराइज्ड ड्रग कमरी लेना थिजिनबगी मतंगदा फंगलकबगी मतुंगिना हाइबो होलसेलर अमसोंग रिटेलर दुकान अनि यसी दि ड्रग्स एंड कॉस्मेटिक रूल्स 1945 के रूल 66 क्लॉस 1 की मतुंगिना मखोइदा पीबा ड्रग लाइसेंस अदु सस्पेंड तौबगा लोइनना दुकान सिंग अदु खुदक्तगी थिंजिनख्रे हाना पल्ले अमरुमदा लेगा की हेल्थ डिपार्टमेंट दगी फंगबा पाव मन हाय हिदाक सिंग असि कया फार्मेसी हरबा कंपनी असिन साबा नते अमरुमदा लेगा की हेल्थ डिपार्टमेंट दगी फंगबा पाव मन हाय हिदाक सिंग असि कया फार्मा हरबा कंपनी असिन साबा नते मगोने योनबगी थबक तौबनी अतोपा मफम अमद हिदाक सिंग अदु सारगा मार्केटिंग की थबक असे मखोइना तौबा यानदबा ट्रेड नेमदा मखोइगी ममिंग हाबनबगी मवंगने लोइना मखोइना मार्केट तौननबा होनबने अदुबा कांगलोनगी मतुंगिन हिदाक अमा मफम असिदा मार्केट तौगे हारबदी फार्म अदु स्टेट असदा रजिस्टर तौबा तंगाई फदे लोइना हेल्थ डिपार्टमेंट की स्टेट ड्रग लाइसेंसिंग एंड कंट्रोलिंग अथॉरिटी दगे मार्केट ऑथराइजेशन लौगदबने लोइना मपान हिदाक सारिबा कंपनी अदुगी पोथोक सिंग अदु मवंग सुमना सारिब्रा हबना सिंगबा अदु मणिपुर लेंगा की हेल्थ डिपार्टमेंट की बरी लेनबा सिंगदा पिसिलबा मतुंगदा आयाबा लौरगा थबक सिंग अदु सथगदबने अदुबा मदगु लखुटफम थोकवा थबक थोरम सिंग अदु अमत तौरमदबा थेंगनबदगी दुकान सिंग अदु थिंगबा ओइगनी हाइके हिदाक सिंग अदु पंजाब की मोहाली द लेबा कंपनी अमदा सारगा कया DSR हाइबा मिंगल लोइना कया फार्मा हाइबा मिंग असि थानखिबने हाउसिंग मपांगी फार्म अदुगी अकुब मरोल खंगदोननबा होनरी लोइना स्टेट ड्रग कंट्रोल अथॉरिटी की मैकैदगी पंजाब की ड्रग कंट्रोल अथॉरिटी का पाव फाउनरगा असेंगबा अमा खंगदोननबा होनरी हाइके कया फार्मा हाइबसी हौजिक फावबदा थेंगनबा लेते मखोइना काइथेल जोन के हिदाक सिंग अदु खोंगलकनबा खागनखिबा लेख्रे मसिदा नतना हिदाक कया इम्फाल की मफम कया द लेरिबा अमसुंग थांगल बाजार हाइना थाबा हिदाक कया थोरकलिबा सिंग असिगी मतंगदा थिजिनदबा होनरी हाइना पाव असिना मखा तारे फॉर्म फिलअप के सेंफम बोर्डना लेपा सांगदगी का हेना लौबा यारोय हंदक पांगथोकदरबा महिरोय खुनाई की ख्वाइदगी मरुइबा एग्जामिनेशन नि हाइनरिबा बोर्ड ऑफ सेकेंडरी एजुकेशन मणिपुर बोसेमना लौदुना पांगथोकदरबा हाई स्कूल लिविंग सर्टिफिकेट एग्जामिनेशन की फॉर्म फिलअप की पैसा बोर्डना लेपा ममलदगी का हेना लौबा यारोय हाइना सोशलिस्ट स्टूडेंट्स यूनियन ऑफ मणिपुर SSUM ना फोंदोरकले महिरोय लुबसिगी पब्लिसिटी एंड इंफॉर्मेशन सेक्रेटरी S इनाव याइमना सही तौदुना थादोरकबा सेरोलमन हाई अनौबा सहीना लापगी इरोइनना लमदा मसिगी लैमिनरिबा फुरुक खुदिमकता याइफा पाउजेल पिजरे सही असना लापदा थाजनबा नुंगसिनबा मिपाल तांगदबा अमगा अमगा मतेंग पांगनदुना चौखटपा इरमदम अम ओइबा ओइरसुन हाइरे सलीफा सही असदा महिरोय कुनाइगी यामनमक मरु एबा एग्जामिनेशन नि हाइनरिबा बोर्ड ऑफ सेकेंडरी एजुकेशन मणिपुर बोसेमना लौदुना पांगथोकदरिबा हाई स्कूल लिविंग सर्टिफिकेट एग्जामिनेशन की फॉर्म फिलअप हौखिबा डिसेंबर 2019 दगी तौबा हवनख्रे फॉर्म फिलअप की मतम असिदा प्राइवेट गवर्नमेंट अमदे एडेड स्कूल सिंगना महिरोसिंदगी बोसेमना लेपा फॉर्म फिलअप की ममलदगी का हेना लौबा यारोय हाइरे फॉर्म फिलअप मतम असिदा स्कूल खराना महिरोसिंदगी यामलबा सेंफम कया खोंगतुना महिरोय अमदे मापा ओइबसिंगदा असौबा पोलम अमा ओहेली मतमगी मतुगिना अहोंबा कया लाकली हाइबा यूनियन ना खंगदबा नते तौयु मसुंग का हेना महिरोसिंदा अवाबा पीबदी यारोय हिरमसिगी पतंगदी यूनियन असना स्कूल सिंगदा चतुना यंगसिनबा हौरगने
लोइनना फॉर्म फिलअप की ममल का हेन लौसिन की यावरगदी महाफा ओइबसिंग अमदी मयूरसिना यूनियन की कांटेक्ट नंबर 9366867032 अमदी 8787535634 दा नत्रगना ईमेल ssummanipur@gmail.com दा पाउ पिबिरगु हाइरे अमित शाह तुंगलरे लंबीदा मियाम नमैरा फाइदुन ओखरे नमिनी की खोंसते इम्फाल लाखिबा लेबाक असि होम मिनिस्टर अमित शाह ngasi numidag pung 8 lom tabada Imphal International Airport da thonglakre airport da gisidi convention center forwa lakpagi lambi tidim lambi gi saruk khara dam hiamna mera paidun home minister bu taramna okre Kaisamdong Assembly Constituency की MLA साफम नेसी कांता मदी मागे थौमी सिग्नसु तिदिम लंबी की सेगा रोड खोयराकपम लैकाई मपाद लंबी की सिदाइदा मेरा पाइदुना परिंग लेपलगा होम मिनिस्टर बो ओखी मदुदा वेलकम होम मिनिस्टर अमित शाह हाबन सिंह बो वाई सिग इबा असो बैनर के आसु सिनाके लोइना लाउड स्पीकर सिनादुन अमित शाह बो तारामना ओपकी खोलाव के आसु लावके इम्फाल दे हेक थुंगलपगा होम मिनिस्टर नंग असिन बिदांग कोनुंग ममांग द लेबा सिटी कन्वेंशन द चटकी होम मिनिस्टर बो ताराम ओपग लोइना मणिपुर की कल्चरल शो उन्नन पकिदमक आर्टिस्ट सिंह हानदगी सेम सादुना लैखे अदुबा कल्चरल शो अदु होम मिनिस्टर ना यंगलम दना सिंगमैरोंग द लेबा क्लासिक ग्रांड चटकी मागबो ओपगी थौरमतु द मणिपुर की मनिस्टर रोंगथोम बेरेन अमसुंग अतै मिनिस्टर सिंहसु यावखे इम्फाल दगी जिरी बम फावगी लंबी टूलेन द फाक्थोकनदबा सेंटर न लुपा क्रो 760.16 की सेनफम काय थोखरे National Highway 37 Imphal dagi jiri bam phawbagi lambi tulen da pakthok chawthoknanabagi damak center lupa cro 760.16 gi senpam kai thokre hirma sigamari lenana road transport highway union minister Nitin Gadkari na tweet tawduna thadorakba warol amada Tamenglong district ki manung chana leiba nongkaw village manak dagi jiri bam thong manak phawbagi PKG7 asi sanction tawre han laukthokladuna project asina hiana improve tawraba Legacy market production centers amadi economic opportunity singi atopi areas ng phanganduna anova economic amadi employment opportunity sing engatan bada mateng oiragani hana union minister na phangdokhe Mahana makha taraduna project asina education health employment trading amadi employment opportunity singi poverty elevation romda tungkoiba mateng oibaga loinana population asigi accessibility su improve tawragani Lambi isna project area amadi state pumbagi amadi akoi betul leiriba region singi oina connectivity hengal halagane connectivity hengadan ba asina chathok sasin da hena khodong sahal lagani loinana health education market kumba marweba mafam sing yauna na bahwana bada asobo mating oiragane loinana social networking hena improve tawadasu mating panglagani haike Manipur miyam thakna na ba ising pangdabagi awaba mayuk hanganu MPDF Water policy khangdaba PSED da fraja singna safe drinking water gi asa sound dawrabadi sarva kalengi nungsada nonggobi kobi seklana maya kathokduna laije singai bo oina thokani ana Manipur People's Democratic Front gi secretary sapam samungona phongdokre wafam ase Manipur Press Club da pangthokpa pawgi mifam amada samungona phongdokhi bani mara makhatan high public health engineering department PSED na sathariba Manipur ki fraja singda ising piba ki thauchilasi asum chathaduna leirabadi sahi tara gi matung dari Manipur da asoba safe drinking water phangdabagi asoba khodong chadaba amam fraja singna mayuk naragani habasi Manipur laingak amasung miyamsu khangba mathau dare sarkar su fraja singchu khangdaba maram oiduna Manipur da safe drinking water ki awabasi sahi ni furom thengnatuna lagle Bharat sarkar paikhatliba Jal Jeevan Mission की मखादा मणिपुर की युमथों खुदिमक्ता सेफ ड्रिंकिंग वाटर 2022 फावदा पीगनी लाउथोखे 2022 लोइग्रे इसिंग युमथों यौना पीबा ngamlabra Bharge State Manipur yauna paikhatliba Janashakti Abhiyan Manipur da kamdawwa masi knowledge PSED amadi miyamda leite habasi adum yabiyo Maramdi madugi knowledge leite ningsing bajai Manipur ki water supply hawdokhibasi ising amaga sampan taraga homdoidani sahi samaga tara sure Lising amaga sampan taraga humdoida Manipur gi apan bamasing asi chawrakna lak ahum lising ni fuga dar tane adu bangasi di chawrakna lak kunthra ka manga lising marfu gani thoi romni masigi thakna na ba okna na ba amadi sahi chamagi planning tawba mathau tai khuding maksi gidamak Manipur state water policy semba tai policy asi gi manung da lekai da khungang da pokri tawduna rain water harvesting tawba ya tai pokri singi akoi pada nung sex Chansintuna pukri singi ising polluted uhendaba tai
water bodies sing lehenba tai turel singi horpham sinda uwa parang kaina thaba tai deforestation thengba tai poppy plantation fully stop tawba tai turel singi khongnung tawthokpa Manipur pumba asang amantana hopa lamdam buhenba tai turel singda fada hauti langthadaba tai malemde ising ki mhot chenna ba kari gumba posak ama fawa laite habasi loinama khangna ba ngak tani adrobo water asi lai hairi bane kumjali singa makasam pan marfuta mangada Imphal dagi kilometer Kodrum chatlaga leiba Singda Dam asa sauna drinking water irrigation power generation of kilowatt 750 puthokani haiduna lisinga makasam pan humputra manga dagi lising makasam pan marfutra manga fawa laihiba sarkar gi maglan ising fawa fasana pi bangam dabana maglan gi fura ta duna tokliba asigum haujiksu Imphal East ki chingkhai singda paikaliba water supply scheme dagi Imphal East Greater Imphal da pung kunmari safe drinking water pi gani hariba Manipur sarkar gi pandam phangbadi hobiyo MPDF na singkhai chingi water treatment plant singkhai sing water supply scheme yanglure ure aduna Manipur da Manipur sarkar na Manipur state water policy sembiyo sahi samagi plant da view isingi awat palai da balamdam Manipur da karigi isingi awap mek naribono habasi public health engineer department auju pawa khangdre masina Manipur gi praja singna PSED da asa sauna tawrabadi saraba kalengi matamda nongobina maya ka toktona laija ising tarak pangaiba ta dona tokloidra adogi matakta PSED asi Essential Service Maintenance Act 1976 samadi Manipur State Essential Service Maintenance Act 1984 na consinba department amu oibanina Manipur sarkar na paikat pamthokpa thausil thorang paikat piu loinana praja singbo safe drinking water phangdabagi awaba payuknan bigano mainland gi mioi singa sangdam navada aigoi gi furup murkhiba yana leire SD tangai fadre MTU Midai Maidai Kanglupna Yamna Kupna Kantharaba Matungda Yamlaba Mainland gi mioi amadi aigoi gi apikpa Kanglup furubasiga sangdam navada aigoi gi Kanglubasi murkhiba yana leire hana Midai Tribe Union gi secretary Kalzaren CS Nandalal angom sana phangdokre ngasi Manipur Press Club da pangthokpa pawgi mifam amada Nandalal na makhatana hai Manipur gi lehauda chawjarakpa yellow misingbo ngakjanaba Indian Constitution da tonganba mafam ama hapanba ngamdribanina midai haiba kanglupasi este lista salhanba asitangai fade makadaraduna Tripura da thokliba yellow mi musilakpagi mi paiba du balladuna Tripura haribalam masi phawa sargi mafam da Bengali amadi atopa mitop miancha sing laijarabasu Tripuri singna singilam da leiri adumakpo Manipur da Imphal sar da mitop miancha sing laiba amadi singilam da su ARF leibana hekta chalaga laisinba yadribani hana phangdoraki Midai Maidai aigoi gi saksa yuthak chanabi social economic ethnography asi lebagasi gi khanga hiraba singna khanna neinaraba amadi raiko sing tasinduna DMU amadi MU University gi BC anina recommend tawraba matungda Maidai Tribe Union alarik oina phongduna lamdamasi gi Prime Minister Chief Secretary Governor Sub Minister amadi Commissioner da khosinaki balaire hana phongdoke Kawru singdol da kaduna ima imoino khurum khiba singbo ningthau sanajabana thagalagle Kawru singdol da ima imoino ira thauni pangthokiba dude miam punna iho amagum ima imoino khurumbagi lagi khongset amagum puksen sengna chatkibagi dambak Maharaj Maidingu laisempa sanajabana khongset adu da sarugya khiba khudima pathagat bapangdorakle ngasi sana konungda pangthoki papawgi mifam amada Maharaj Maidingu laisemba sana jawana phangdoki bada waksingi taragani thoni panba nobedasi lamdam asida ningsingba thokringai dagi hauna yumthum kudingda ima imoinu iratna tuna lagli tharomasiga khara khenana kaupru singda laifam kya laibagi manungda ima imoinu gi laifam sulai mafam asida kaupru karaga lai khurumba sanai kaupru amadi thangsing sing Manipur sarkarna sacred site oina lakthoki Marmaduna mafam sing asida punalai khurumbagi thabak hausi haina khanabadagi anda kaupru sing de ima imoinu ira thauni pang thoki maduda maikai khudimaktagi lup sing amadi lining gi lamda thabak tawwa kya laktuna mafung phanki kongsada sida mahiroi kya su ihawa makom khanduna lining lambida pungning changlapagi mami ta khe alaman sing ima event sing ise isal sing piklipa angang pawwa yauki masigidamak khudimak pathagat pafongdoki Loidana kongsat adu da mating pangpi khiba Kangpokpi district medical staff sing ambulance sing modwungki medical staff sing saparmaina Kangpokpi police person sing na ngaksen ki Priyovrata fangnana pohona pada lenghak amadi CSO sing na mating pangpi dana bawakat mifam phamkre
Mamang Zaygi December Sajat Kuntrada Imfaldaki More Fawa Passenger Puraga Yungi Laita Laira Awa Ana Puriba Besnopur Police Station Gi Manung Sana Laiba Naso Awang Laike 1 number 2 Dagi Yang Lem Prihovata Sahini Fuganifan Apokba Keso Mafam Kang Tanamang Kiba Asi Pangnanaba Honava Lenga Amadi Mari Lainaba Authority Amadi CSO Sinamating Pangbiu Hanangasi Naso Bazara Wakat Mipam Pamgre All Nassau United Club Organization Nassau Gram Panchayat amadi Maira Paibisina Sintana Pangthokpa Wakan Mipam Asida Priovota gi loina vi ibem sana mamitagi mafi taraga pamising da hai Mamang sahi haibadi December sajat kuntra gi namidang pung mapan rom tabada aigi ipuroiba Priovota na ai more dagi tholakle Dimapur sanana ba reserve ma contact tawrakle marmasna aijumda sanglak laroi haina phone da khangalakhe Aina kanaga satgadawribano habda lampoi khongnang khongdagi aigi hana satminaba James ki matai manawga satminagadabani hairakhe Ibemjana makha tana phongdo kibada aina nongalaga haibadi December sajat kuntraga mathoi ki ai pung nipan rom tabada phone tawbada ring di satlaga sungpai pairakide hanjin hanjin tawbada nongthil pung ahom rom tabadagi phone switch off tawkibadagi ngasi fawbada magi langla langjin amada khangba ngamdre Priyoverda masanofa ama aduga masanofi ani lairi Mana gari thauraga yumgi puksak pubada natana isa sing larik tamalibane Maramasana aigi ipuroiba Priyoverta fangnana bahona bada laingak mari lainaba authority amadi CSO sina mating pangbiu ana mateng nire Wakan mipam masida saruk yaraduna social worker Laisram Manjarna hai Priyoverta Ecovan number MN01 OA7696 Imphaldagi more fawada passenger pothok posin tawbane Hiramasi mari lenana Besnopur Police Station da tha asigi sajat anida missing report amasu pisinkre ngasi pawba Priyoverta gi langla langjin amada khangbangam dabasi laibak thibane mahakwa fangnana bokhoda bada Manipurda leiriba praja singna mating pangbiu haike makatarakwa atopa editorial gi kalam amada Manipur miyamna thaganagane Manipurda hauze yamna toina ngangnaba miyamgi wari haiba tarabadi laingake school zingi hauze oiriba phibangi mathangdani abase madi sumlabane hauze Manipurda lanai school kyana sauri yongbagi mongda khurak hangdana leiriba asi Manipur gi miyamna khangna duna leire lanai gi school sing asina angamba thakta honaraga mahiroi sing kayabo afaba mahiroi sing hoinanaba honabagi sangdamnabagi mongda magi school sing adugi mahiroi sing afaba mahiroi hoinanaba honaba yaba honari habasi state asigi miyamna khangna duna leirabane Asigumba pipa masih lamdam masih kimiyamna khangnari haibasi kanagumba amatna lali haiba yaroi masina maram oraga warabasu wana mafa oibasina sel tinglabasu tingna lanai gi school singda masa masu sing kyamuk laik tamba thanari aduga lenga ke school singda na mahiroi sing laik tambagi sang hantarakpadagi school kyam utat khiba yauna hauze mahiroi gi masingdagi ozana hena yamba yaure nakal amaromdana lenga ke school khara damhai iroi sing kyana oza watpadagi Mahiloisan kaya na oza watpadagi kudong sadaba kaya mayungnabagi warina nungtigi phongba pause singamadi electronic media dagi miyamna khangnari aduga lenga ke school singi waliba oza sing launadabagi notification thokiba leirabasu karamba matamda kari thada oza laugadoribano habagi akangnaba khangdaba mongda leire Padamaksinga ngasi Manipur lenga loina fananaba sinba tabani adubo Haukiba amadi ngasigi state lenga ke school singi fibam pakananaba honaba yaba honabagi thabak satharabasu mafung ifa fada bagi mongda laibagi asoba mami tari abasi ngasigi Manipur gi miyamna ikhangda khangnari maramde lanai school singna mahiroi singda section laik tambina daba akan bathaurang lokaliba sing asina maram oraga haukiba sahi tara kun asida bosem amadi kosem na loba class 10 amadi 12 ki exam ta makok mathang tabagi masing ihan bagi matakta khwaidagi faba mahiroi puthok pangambagi sang wangle Nakala marumdana lenga ke school kharadana mahiroi amatana class 10 gi bosem na loba exam da mai pakpa mahiroi yaudaba kaya yauri haibasi ngasigi Manipur gi miyamna khangnare adoiba tarabadi ngasigi Manipur gi miyamna lenga ke school singda masa masu sing lek tamhaningkedra haibagi wang lakpa tabani Pramaksing ngasigi Manipur lenga akanaba thawrang amagi makhada akan ba section thawrang amagi makhada lenga ke school sing ipibam phagatna ba honarabadi Laraba state asigi miyamna lenga ke school singda masamasu oibasing lek tamba tharaga afaba mahiroi ohenba ngamgani khalli maramaduna Manipur gumba Laraba state amada lenga ke school singi fibam paganana ba hona bahabasi yamna maru oi haina ngasigi Manipur gi lenga na khangtin ba sungani madu oirabadada lenga asi bo Manipur gi miyamna thaganagane makatarakwa atopa pauda junta lenga na lebaka sigi independence day nomita
prisoner lising tare thadokre report Myanmar ki junta laingak na lepak asigi hanagi religious affairs minister oramba Tora aung kobo yang konta leva Incent prison dagi auki balepak kupa numit ki ahingda mahaki mathakta Rajnaiti ki oiba maral aiba sing adu official oina ngakpi baga loinana ajel lagi thadokre Mak thadok ki basi lepak asigi independent day January mari da punna phadok lising tare sukna tara gani thoi thadok kadaba adugi nongma mang oina na thadok ki bani aina junta laingana thadorakpa warot amada phongdorakre Ngasi January mari asi Myanmar ki independent day numit asida lenga kasina lenga ki mayukta thabak tawbagi marat leiba sing lenga na official oina ngakpi baga loinana pun prisoner lising tare sumna tara gani thoi thadokre lebak asigi lenga na paikhalak lipa thong asibu atopa lebak sna support tawrak pagi damaksu junta ki chief na lebak sing atu pathagat pa phongdorakre Southeastern country da lebak amok oina leiriba Myanmar sahi ani ki mamhang tagi novel Lawet Joshi ki mikhal da mai fak tuna Democracy ki lenga ama leiramba du military ki sakti sin aduna namduna intho ki bada ki lebak asina malengwi na naitom tabagi amadi noksuk lam lebak sing losing duna lebak asigi mathakta makhal makha kya gi sanction sing thamjen bagi awaba kya mayung na tuna lakhi bane lebak asigi humputra manga subaning tambai ku common thoram gamari lainana senior general min aung halina ngasi miyam da piba pausel amada hai ngasi gi domita sida antarjati gi oiba lebak khara amadi yumlonariba resident country khara loinana junta lekana pangthok leba thabak asida hakthengna amadi na koinana positive oiba cooperation pibi rakhi ba lebak singbo ahan pamakta da dagatpa phongdok sari haiba wafam thamki Hausi Myanmar lengak asida atopa malemgi lebak kyana akan professor lenga ki kahen bamasat po hunduna ngangba madi lenga kasigi matakte attack sa tharakli ba kaya asigi marakda ngasi military lenga kasna rajniti ki oiba mara leire ana fajiloba miyo lising taret en official oina ngakpi ibagal oina na zel lagi thadokwa asida atopa lebak na mateng pangbirapagi damakta nungai ba pogi senior general min aung na makhata na phongdorpada makoina haujiksu jumlonaba lebak sing ming oina China, India, Thailand, Laos amadi Bangladesh ka yamna achet pamari thamdana thabak tawminare makhata na sulebak sing asiga punduna thabak tawmina khini yumlonari balebak singa ngamkhai ki chei na basing loisinduna neta na sakhut khongthangda punna thabak makhata na sangsin minaragani anasu senior general min aung lebak asi konung naivi taw da pangtok wa feret amada wa phum sing asi phongdok pagaloina na ning tampanamit ki flag waving civil servant mason soldier teng amadi military jesing pabagi tharom sing mafung phana pang thokhe Air India na New York tagi Delhi tamna pai khiba flight ta nupi passenger amada mapan thoki ba miyoi amagi mathakta namit kuntrani ateng ba thamkre Air India na New York ta tamna pai khiba flight amada nupi passenger amada yu ngauraga mapan thoksin khiba miyoi amagi mathakta namit kuntrani gi matam ateng ba thamkre an news agency gi report amagi matungina phongdokle Air India ki business class ta thokiwa thodogadu tha amrom helaba matamgi matungda athengba si thamkibani haina Air India ki spokesman amana phongdokle nupi passenger amada yu ngauraga mapan thoksin kiba miyo adu Air India na namit kontrani ki matamgi athengba thamkre masi internal committee na warip ama laudriba phawba ki matamadu phawba sanagani haire internal committee na passenger singba flight pairing ai matamgi manungda marat leibagi thong sing chathaba theng aragadi miyo adu ki matakta regulatory guidelines madung ina action lakhat kadauri bane Air India ki internal committee asi parwena flight firing ai matamda group members sing da asoiba leiba sing adu thijana na basem ki bane New York tagi Delhi tamna pai ki flight ta yunga wa passenger amada sathagi ba thawng adu janingai oida balam chadamani masina to pa passenger adu tanungai taba fokhale Aikona regular oina victim oraba passenger amadi imung manunggi bioising adu ka contact tawduna investigation sataduna lakhiba loinana processing adu report tawri bane Maragasda Delhi police gi maike dagi hari bana mioi adu ki patakta bole station tawba amadi luzada pa tawung sing sathaba yaki makada charge book tawkhre police na di mioi adu airline dagi karigumba action amada mayok na dana satkhre Senior citizen urban fee aduna Air India gi group chairman and Chandrasekhar da Zerol iduna yongawba ko passenger amana mangwanda mapan thoksilakle habadu khangan khibani haire matamadu da firol khongku pamadi begna singbadu pumlup lupkhe matamadu da air hostess amana sangsilaklaga mangwanda choliba urine over test tawbadagi urine gi manam nambadagi disinfected spray kapsilamkhe magi begadu da passport tribal document amadi currency ni singba yawi haire Uttarakhand Holy Town lup tharakle yum sing mai chatkre yum thadok na ba yawre
Uttarakhand gi Joshinath leibak adu leptana namtharakibaga loinana yamrabada yum samanga humbudra da mai chalakre Chief Minister Pushkar Sinha Damina expert reporting lauba amasung thaurang ama yatbaga loinana phiba madu khangnana bathunamak town adu da chalagani climate amasung infrastructure gi ahongbasing na thogan bo oiramba yaba leibak lup thakiba adu gi matung imung homfu hena town adu thaduk tan satkiba paula khre ngarang yum sagai sanumita administration na imung kunga mapan sa phagada ba mafam singda puthok lakhre imung lising manga rom di yum sing adu da hojik phawwa leiduna makoi gi ponchei khudong thiba mayung nari natragana sathi ni inglaba marak adu da atai mafam singda laifam thiri miyo lising ahum hena sokre thokre an municipality sifaduna haike madu town asida apun ba missing gi chada tara thagi heli yum punabak adu municipality aduna sarbe tawri miyo ki adi makoi gi yum thadok nakhre lambi singju laikrak satkre Chief Minister adu da tha khina report ama semna ba town adu da lakada ba expert sing adu gi manung da IIT Roorkee dagi tim sungsu yauri khudong thiba phibam asi 1/9 adu loinamakta sandorakre lining amasung langim yengda marwaiba Himalaya gi town adu da madu ward 3 dagi horakhibani hana municipality sipadun haike lagliba namit khani gi manung da ayak Joshina ta chatkani amasung phibam adu laksina na bathabak sing haugani report punamak monitor tawgani mathok thaba khongthang punamak laukhatkani Municipal Corporation Chairman Selendra Pawarga ayak na wari sanare hana Chief Minister Pushkar Singh Dhamin haike Disaster Management Department na iwa haba thokan ba lamda madu da lebak makhadagi ising tholokpadagi thodok sing leire haike piwa madu monitor tawna na ba masung khuda ki tangbang gi thabak paikana na ba Samoli District Magistrate aduna Joshina da Joint Magistrate Divak Saini posting thagre tawdog adu da sokla basing adu gi manung da mayum adu chawna lekrak chalava hanage municipality ki chief Madhabi Sati gi yaure ayaki atopa khananingai leite atopa mang taklaba yum asida leiba natno pai leite hana bhangna haike Samoli gi DM adu sumafam asida yangkrabani adu ba wari pamata lorokti hana bhangna haike kilometer sahum rom lafwa state gi konung Dehradun da town asigi delegation amasu chalaba yai amaso Chief Minister adu unagani makoina thodok asida soklaba miwai singiri rehabilitation ama demand tawgani sahi nauribi nupi masa kidnap tawbada chenaba mioi hom police na fare masagi sahi tara ga tare lom surabi nupi masa ama kidnap tawbada chenaba mioi hom police na fare atumanamak thodok asida marwena chen haribe mioi hojiksu phaba ngamdri haina Assam police ki maikidagi phangdorakle tawdog asigi mari lenana police ki makok thongba official amada phangdokibada sahi nauribi nupi masa kidnap tawbada chenai habagidamak faraba mioi singa dudi menekres ki mayamba Bodil Jamal mahagya pokpa Abdul Jalim amasung Makhura Babu Aline nupi masa asi Bogaigaon district gi haukiba lebak ko namita kidnap tawkibani police na nupi masa adu rescue tawbang amkhre hari aroibeda content sing asigi markuiba pau khara asiba pau damjariba Manipur local news YouTube channel asidagi yangberiba punamak pathaga jari channel asina tomda kanarabadi subscribe tawi business subscribe tawi ramoloinana like and share tawu sukawi kanuk namak po amakhanna thaga jari